Naga micham taruki hakchangsing post-mortem examination tawkre hakchang ayamba ngak tungana taramba amasung saru kairambasing yaubagi report fanglei. Tamthiba maongda mioibagi minungse amata yaudana hatpasi yamna pende konsa khulgi chairman Naga micham taruk hatpada chenabasing athuba matamda soidana faduna logi chapchaba thabak lokhotkani Govindas konthaujam ngarang numit yungba matungda Kangpokpi district ki Lailun Waifai khulgi mafam amadagi police CRPF amasung AR gi personal samir yankai Romna forensic expert amasung sniper dog sizinaduna chathakiba operation da si bhakchang wena fangkiba Naga micham taruki hakchang sing ngarang numidang amasung asi ayuk kilonaba nungyai matung pung aniga makhairom tarakpada gamnom Saparmena police na Jenims ki middle sangda puraktuna thamlaba matung asi numidang fawbada hakchang taruk maki postmortem examination pangthokre Hakchang taruki postmortem examination asi ngasi numidang khaktama pangthokhibanina makhoi taruk pu kari karamba thawong chathaduna hatkibano haibigi official oiba report oigadaba postmortem examination asigi report Jenims ki forensic medicine department tagi fangdriba oiraga su makhoi taruk manungda hakchanga ngakka Tongana taramba amasung hakchangi sarusing kairamba yauki haibagi report fangki Naga Meeoi taruki hasib hakchang asi ayupung aniga makhairom tabadagi Jenims ki mokta lairakibadu laikhidrabasingi imung manungi Meeoi singna masak takre Home Minister Govindas konthaujam amadi Naga gi MLA singna Jenims ki mokta laktuna laikhidrabasingi imung manungi Meeoi singa unaduna awabada saruk yaki Home Minister da victim amagi mache Wingriyang Jinliu chawangna deputy CM Nemcha Kipken fagadabani haina taksinki Wiriyang Jingliu na fongdokhibada thokliba thawdo asina konsa khul amadi Lailun Waifai Kuki khul ani asi matau karamna amuhana thajanaba leirakani haiba ngamdre konsa khuldagi Lailun Waifai fawba chatpagi lambi asida khul kaya ama leiribani konsa khulgi khunja singda asiguma thawdok thokliba asinadi mathangdana karamba khulda natraga kanada thokani haiba ngamde lengana thawdo asiga mari lainana akanba action lawkhatuna Lailun Waifai khulgi chenaba nupi singbu faraga wahang pahun tawbiu haijabada ngasi fawba tabidana laklibasi laibak thibani haina wakatki Mangna makha taraduna lairiba lenga asi kayamuk yamna solabagi haibasi thawdo asina masak takle Naga khunja singi apambadi Lailun Waifai Kuki khulda operation chathaduna chenabasing faba amasung deputy CM Nemcha Kipgen faba haibasini Nemcha Kipgen gi mapuroiba asi underground ni haibasi mayek singna khangnarabani ngasi fawbada lengangna thamlakpa wafam sing miyamna taduna lakli maram aduna miyamgi wafamsu lengangna munna tabiduna thabakta onthokpiu leikhidaba Naga micham taruk adu Lailun Waifai khulda leirun chengadabani haiki Victim gi imung manunga unaraba matungda Home Minister Govindas konthaujamna fongdokhibada Naga micham taruk hatpada chenaba sing athuba matamda faduna logi matung inna chapchaba action lawkhatkani thiba khangdana leirakhiba Meeoi taruk asigi khungul liduna security force na operation chathaduna lakhibani adubo state asida security force matik chana leitabagi fibam adumak leiduna lakhi handakta CRPF ki Cobra battalion ani state asida thunglei battalion ani asi deploy tawrakhiba asina fibam khara faragani thajai state asida ehenba security force kaya thamjil Thajilaklabasu miyamna lengakta mateng pangdrabadi amasung balance ki thabak sing lepdrabadi fibam fagalakpa ngamloi michambu faraba matung tamthina hatpa tupagi thabak tawribasi Meeoi bigili chonna te masi awang mathakta condemn tawi thawdo asida chenariba sing soidana faduna chapchaba action lawkhatkani haiki amaromda konsa khulgi chairman di adamna fongdokhibada mamang thagi taraga humdoida Naga micham taruk fajinduna thamkhraga Sina fangkibasi yamna laibak thibani thasigi mapanda Kuki furuf ki Meeoi taraga mari detect ta kaiduna thadokhiba laiki Haujik Naga gi micham taruk asi bhakchang oina fangbada makhoibu tamthina ot neiduna matup kaklaga mihathina hatki haibasi khangbangamle thawong asi minungsi yaudaba Meeoi singili chani Kuki Meeoi taraga mari di hingna pikibani Naga micham taruk asi su hingna pirakani haibigi wakhada laikibani adubo asi bhakchang oina fangal labanina Manipur lengang na Meeoi taruk asi hatpada chenaba sing faduna matik chaba chairak pigadabani justice fangriba fawba asi bhakchang lawkhiro haiki Search operation da ukrul gi horai ka phung chingsang da saramba bunker taraga taruk thugai kre khulai Kayasu phagat kre ukrul district ki horai ka phung chingsang lower laisang range ki manung hanjina leiba khulsing da khulai paiba militant group singna attack chathagadawre haiba pau intelligence singna pirakpa report amada yumfam moiraga Manipur police amasung central paramilitary force ke apunmati mamana hariba chingsang paring asida chathakhiba search operation singda mafam sing asida saramba bunker taraga taruk thugai khibaga loinana khusu khulai ke afagat pangamkre hari police ki power sina hai mafam maduda chathakhiba search operation singda saruk yakiba personal singna horai ka phung chingsang gi chingdol singda position loduna leramba thengnaki armed group sing aduna security Personal sing lakpa ubada nanthokuna chenaba honaki makoi singi maraktagi Meeoi taruk security force singna faba ngamki aduga kharana nanthokuna chenki hari
ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯊꯈꯤꯕ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯑꯥꯏꯟ ꯀꯥꯏꯅ ꯁꯥꯗꯨꯅ ꯊꯝꯂꯝꯕ ꯕꯪꯀꯔ 13 ꯁꯤꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯁꯨꯡ ꯂꯥꯟꯗ ꯁꯤꯖꯤꯟꯅꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯐꯥꯒꯠꯄ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯐꯥꯒꯠꯂꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯗꯤ SMG ꯀꯥꯔꯕꯥꯏꯟ ꯑꯃ, ꯕꯣꯜ ꯑꯦꯛꯁꯟ ꯔꯥꯏꯐꯜ 3, 9mm ꯄꯤꯁꯇꯣꯜ ꯑꯃ, ꯁꯤꯡꯒꯜ ꯕꯦꯔꯦꯜ 12, 12-bore ꯒꯟ ꯑꯃ, ꯂꯥꯏꯐ ꯔꯥꯎꯟꯗꯁꯤꯡ, ꯑꯦꯝꯇꯤ ꯀꯥꯔꯇ꯭ꯔꯤꯖꯁꯤꯡ ꯑꯃꯁꯨꯡ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁꯦꯠꯁꯤꯡ ꯐꯥꯒꯠꯄ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯅꯥꯒꯥ 6 ꯁꯤꯅ ꯐꯪꯂꯛꯄꯗꯒꯤ ꯆꯤꯡꯗ ꯏꯔꯥꯡ ꯊꯣꯛꯄ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯨꯜꯇꯨꯗ ꯈꯨꯟꯖꯥ 2 ꯍꯥꯠꯂꯝꯂꯦ꯫ ꯌꯨꯝ 30 ꯃꯩ ꯊꯥꯔꯝꯂꯦ꯫ ꯅꯥꯒꯥ 3 ꯃꯁꯛ ꯈꯪꯕ ꯉꯝꯈ꯭ꯔꯦ꯫ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯗ꯭ꯔꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯈꯤꯔꯣꯏ꯫ ꯗꯤꯄꯨꯇꯤ ꯁꯤꯑꯦꯝ ꯅꯦꯝꯆꯥꯈꯤꯞꯒꯦꯟ ꯐꯥꯒꯗꯕꯅꯤ꯫ ꯎꯔꯤꯌꯥꯟ ꯖꯤꯜꯂꯤꯌꯨ ꯆꯥꯋꯥꯡ꯫ ꯃꯦ 13ꯗ ꯀꯨꯀꯤꯁꯤꯡꯅ ꯂꯩꯂꯣꯟ ꯋꯥꯏꯐꯩꯗꯒꯤ ꯐꯥꯈꯤꯕ ꯅꯥꯒꯥ 6 ꯃꯇꯨꯞ ꯇꯥꯅ ꯀꯛꯊꯠꯇꯨꯅ ꯁꯛ ꯐꯥꯎꯕ ꯈꯪꯕ ꯉꯝꯗꯅ ꯍꯥꯠꯇꯣꯛꯂꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯂꯛꯈꯤꯕ ꯑꯗꯨꯗꯒꯤ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯏꯔꯥꯡ ꯊꯣꯛꯄꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯍꯧꯔꯒ ꯉꯁꯤ ꯐꯥꯎꯕꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤꯕꯒꯤ ꯔꯤꯄꯣꯔꯠ ꯀꯌꯥ ꯂꯥꯛꯈꯤ꯫ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯨꯜꯇꯨ ꯀꯨꯀꯤ ꯚꯤꯂꯦꯖꯇ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 3 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯑꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯈꯨꯟꯖꯥ 2 ꯍꯥꯠꯂꯝꯕꯒ ꯂꯣꯏꯅꯅ ꯌꯨꯝ 30 ꯔꯣꯝ ꯃꯩ ꯊꯥꯗꯣꯛꯂꯝꯂꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 2 ꯑꯗꯨꯗꯤ ꯂꯦꯠꯃꯤꯟꯂꯨꯟ ꯍꯥꯎꯀꯤꯞ ꯑꯃꯁꯨꯡ ꯂꯨꯟꯃꯤꯟꯊꯥꯡ ꯍꯥꯎꯀꯤꯞ ꯀꯧꯏ꯫ ꯂꯦꯠꯃꯤꯟꯂꯨꯟ ꯍꯥꯎꯀꯤꯞ ꯑꯁꯤ ꯀꯨꯜꯇꯨ ꯀꯨꯀꯤ ꯕꯦꯞꯇꯤꯁꯠ ꯆꯔꯆꯀꯤ ꯂꯤꯗꯔ ꯑꯃꯅꯤ ꯑꯗꯨꯒ ꯂꯨꯟꯃꯤꯟꯊꯥꯡ ꯍꯥꯎꯀꯤꯞꯅ ꯀꯨꯜꯇꯨ ꯌꯨꯊ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅ ꯊꯧꯗꯣꯛ ꯑꯁꯤ ꯁꯛꯈꯪꯗꯕꯁꯤꯡ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯈꯨꯜ ꯑꯗꯨꯗ ꯂꯥꯟꯗꯥꯈꯤ꯫ ꯂꯥꯟꯗꯥꯔꯛꯄ ꯑꯗꯨꯗ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯊꯣꯛꯅꯈ꯭ꯔꯕ ꯃꯇꯨꯡ ꯌꯨꯝꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯔꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯥꯏꯀꯣꯜꯗ ꯂꯩꯕ ꯊꯦꯡꯐꯥꯏ ꯀꯨꯀꯤ ꯚꯤꯂꯦꯖꯇꯁꯨ ꯉꯔꯥꯡ ꯑꯍꯤꯡ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯌꯥꯎꯕꯒꯤ ꯄꯥꯎꯗꯤ ꯐꯪꯗꯦ꯫ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯏꯁꯇꯔꯟ ꯀꯨꯀꯤ ꯆꯤꯐ ꯑꯦꯁꯣꯁꯤꯌꯦꯁꯟ (EKCA) ꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ EKCA ꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯊꯣꯛꯈꯤꯕ ꯀꯨꯜꯇꯨ ꯚꯤꯂꯦꯖꯀꯤ ꯊꯧꯗꯣꯛ ꯑꯁꯤ NACN ꯏꯁꯇꯔꯟ ꯐ꯭ꯂꯦꯡ ꯑꯃꯁꯨꯡ ꯁꯥꯅꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ (SNA) ꯑꯅꯤꯅ ꯊꯣꯛꯍꯟꯈꯤꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ EKCA ꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯆꯔꯆ ꯃꯩ ꯊꯥꯕ ꯑꯃꯁꯨꯡ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕ ꯃꯤꯆꯝ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯁ (ꯔꯤꯂꯤꯖꯤꯌꯁ ꯐ꯭ꯔꯤꯗꯝ)ꯕꯨ ꯁꯤꯡꯅꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯅ ꯑꯀꯣꯏꯕꯗ ꯂꯩꯕ ꯈꯨꯟꯖꯥꯁꯤꯡꯗ ꯑꯀꯤ ꯇꯨꯖꯨꯡ ꯐꯥꯎꯕꯗ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯤꯆꯨꯑꯦꯁꯟꯗ ꯆꯥꯎꯅ ꯋꯥꯍꯪ ꯑꯣꯏꯔꯛꯂꯦ꯫ ꯍꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯈꯨꯗꯤꯡꯃꯛ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯇꯨꯅ ꯚꯜꯅꯔꯦꯕꯜ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯃꯇꯤꯛ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯇꯟꯔꯨꯏ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯚꯤꯂꯦꯖꯇꯁꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯇꯟꯔꯨꯏ ꯚꯤꯂꯦꯖ ꯃꯦꯗꯤꯌꯥ ꯁꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯄ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 9ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯅ ꯆꯤꯡꯅꯕ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯈꯨꯜ ꯑꯁꯤ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 11 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯀꯟꯕ ꯑꯦꯇꯦꯛ ꯑꯗꯨ ꯆꯠꯊꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯃꯤꯈꯜꯗ ꯁꯔꯗꯥ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ꯫ ꯖꯨꯟ 19ꯗ ꯄꯥꯡꯊꯣꯛꯀꯗꯕ ꯃꯅꯤꯄꯨꯔꯒꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯃꯤꯈꯜꯗ ꯃꯤꯔꯦꯞ ꯑꯣꯏꯅꯅꯕ ꯑꯇꯣꯞꯄ ꯂꯝꯕꯥ ꯑꯃꯠꯇ ꯊꯣꯔꯛꯇꯕꯅ ꯉꯁꯤ ꯃꯤꯔꯦꯞ ꯆꯦ ꯂꯧꯊꯣꯛꯄꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯈꯜ ꯑꯁꯤꯗ NDAꯒꯤ ꯃꯤꯔꯦꯞ ꯑꯣꯏꯅ ꯄꯨꯊꯣꯔꯛꯈꯤꯕ ꯑꯙꯤꯀꯥꯔꯤ ꯃꯌꯨꯝ ꯁꯔꯗꯥ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯨ ꯃꯤꯈꯜ ꯑꯁꯤꯒꯤ ꯔꯤꯇꯔꯅꯤꯡ ꯑꯣꯐꯤꯁꯥꯔ ꯑꯣꯏꯈꯤꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯥꯄꯝ ꯔꯣꯍꯤꯟꯅ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯁꯥꯒꯤ ꯆꯍꯤ 59 ꯁꯨꯔꯕꯤ ꯁꯔꯗꯥ BJP ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯅꯤꯌꯔ ꯑꯣꯏꯔꯕ ꯅꯨꯄꯤ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯣꯏꯕꯇ ꯅꯠꯇꯅ ꯍꯧꯖꯤꯛ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯍꯥꯛ ꯑꯣꯖꯥ ꯑꯣꯏꯅ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯄꯣꯂꯤꯇꯤꯛꯁꯇ ꯈꯣꯡꯗꯥꯔꯛꯈꯤꯕꯅꯤ꯫ ꯀꯨꯝꯖꯥ 1995ꯗ ꯃꯍꯥꯛ BJPꯗ ꯌꯥꯎꯔꯛꯈꯤ ꯑꯃꯁꯨꯡ ꯑꯦꯛꯇꯤꯚ ꯃꯦꯝꯕꯔ ꯑꯣꯏꯔꯛꯈꯤ꯫ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯋꯥꯔꯗ ꯅꯝꯕꯔ 7ꯗꯒꯤ ꯃꯍꯥꯛ ꯀꯥꯎꯟꯁꯤꯂꯔ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯒꯤ ꯊꯥꯛꯇ ꯄꯥꯔꯇꯤꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯃꯔꯨꯝꯗꯁꯨ ꯁꯔꯨꯛ ꯌꯥꯔꯛꯈꯤ꯫ ꯀꯨꯝꯖꯥ 2014ꯗꯒꯤꯅ 2016 ꯐꯥꯎꯕ BJP ꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯊꯧꯗꯥꯡ ꯂꯧꯕꯒ ꯂꯣꯏꯅꯅ ꯅꯦꯁꯅꯦꯜ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯔꯥꯁꯇ꯭ꯔ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯊꯧ ꯄꯨꯒꯗꯕ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MPꯒꯤ ꯃꯇꯝ ꯊꯥ ꯑꯁꯤꯒꯤ 19ꯗ ꯂꯣꯏꯔꯒꯗꯕ ꯃꯔꯝꯅ ꯑꯅꯧꯕ ꯑꯃ ꯈꯟꯅꯅꯕꯒꯤ ꯇꯥꯟꯐꯝ ꯂꯥꯛꯄꯗ ꯃꯍꯥꯛꯄꯨ BJPꯒꯤ ꯍꯥꯏꯀꯃꯥꯟꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯤꯔꯦꯞ ꯑꯣꯏꯅꯅꯕ ꯈꯜꯂꯛꯈꯤꯕꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ NDAꯒꯤ ꯃꯄꯥꯡꯁꯤꯡꯅ ꯁꯧꯒꯠꯂꯛꯈꯤꯕꯅꯤ꯫ ꯃꯤꯌꯥꯝꯅ ꯁꯦꯅꯥꯄꯇꯤꯗ ꯂꯩꯕ NPFꯀꯤ ꯑꯣꯐꯤꯁ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯄꯨꯡ 24ꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯆꯠꯊꯔꯤ꯫ ꯅꯦꯁꯅꯦꯜ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯦꯂꯥꯏꯟꯁ NDAꯒꯤ ꯃꯄꯥꯡ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯄꯥꯏꯃꯤꯟꯅꯔꯤꯕ ꯅꯥꯒꯥ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ NPFꯀꯤ ꯂꯤꯌꯥꯡꯃꯩ ꯇꯥꯐꯧ ꯁꯦꯅꯥꯄꯇꯤꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯌꯨꯅꯤꯠꯀꯤ ꯍꯦꯗ ꯑꯣꯐꯤꯁ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯊꯨꯒꯥꯏꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ, NPF ꯄꯤꯄꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯁꯨꯡ NPFꯅ ꯀꯨꯀꯤꯒꯤ ꯃꯤꯑꯣꯏ 13 ꯅꯝꯗꯨꯅ ꯊꯥꯗꯣꯛꯈꯤꯕ ꯑꯗꯨꯒ ꯅꯥꯒꯥꯒꯤ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏ 6 ꯑꯗꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯁꯤꯅꯔꯛꯄꯒꯤ ꯄꯥꯎ ꯇꯥꯕꯗ ꯁꯦꯅꯥꯄꯇꯤ ꯃꯥꯏꯀꯩꯗ ꯂꯩꯕ ꯃꯤꯌꯥꯝ ꯁꯥꯎꯅꯔꯛꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯊꯣꯔꯛꯇꯨꯅ NPFꯀꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯅꯨꯡꯅ ꯊꯥꯖꯤꯟꯕ ꯑꯃꯁꯨꯡ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯝꯂꯝꯕ ꯄꯣꯠꯆꯩꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯃꯩ ꯊꯥꯕꯅꯆꯤꯡꯕ ꯊꯕꯛꯁꯤꯡ ꯆꯠꯊꯔꯛꯈꯤ꯫
ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯈꯣꯡꯖꯪ ꯑꯗꯨ ꯄꯨꯂꯤꯁꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯈꯤꯗꯦ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯒꯤ ꯑꯣꯐꯤꯁꯇꯁꯨ ꯃꯤꯑꯣꯏ ꯈꯔꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯁꯇ ꯂꯩꯕ UNCꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯃꯌꯨꯝꯗꯁꯨ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯅꯨꯡ ꯊꯥꯖꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨꯒꯤ ꯒꯦꯠꯇ ꯎ ꯋꯥ ꯄꯩꯁꯤꯟꯗꯨꯅ ꯃꯩ ꯊꯥꯕ, ꯒꯦꯠꯇ ꯆꯩꯅ ꯀꯟꯕ ꯑꯃꯁꯨꯡ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯝꯕ ꯄꯣꯠꯆꯩꯁꯤꯡ ꯊꯨꯒꯥꯏꯕꯅꯆꯤꯡꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯔꯣꯡꯗꯁꯨ ꯄꯣꯠꯆꯩ ꯄꯨꯕ ꯇ꯭ꯔꯛ ꯑꯅꯤ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 5 ꯔꯣꯝ ꯇꯥꯔꯛꯄꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯒꯤ ꯀꯥꯊꯤꯒꯣꯡ ꯀꯥꯔꯣꯡꯒꯤ ꯗꯝꯄꯤꯡ ꯁꯥꯏꯠ ꯃꯅꯥꯛꯇ ꯇ꯭ꯔꯛ ꯑꯅꯤ ꯑꯗꯨ ꯃꯤꯌꯥꯝ ꯍꯧꯔꯛꯇꯨꯅ ꯃꯩ ꯊꯥꯈꯤꯕꯅꯤ꯫ ꯃꯩ ꯆꯥꯛꯈ꯭ꯔꯕ ꯇ꯭ꯔꯛ ꯑꯅꯤ ꯑꯗꯨꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ MN01AA398480 ꯑꯃꯁꯨꯡ ASO1LC4443ꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯅꯥꯒꯥꯒꯤ ꯃꯤꯑꯣꯏ 3 ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯅ ꯄꯨꯡ 24ꯒꯤ ꯑꯣꯏꯅ ꯅꯥꯒꯥꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯀꯧꯈꯤꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯆꯠꯊꯔꯤ꯫ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 6 ꯐꯥꯎꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯁꯤꯅ ꯂꯩꯒꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛ UNCꯅ ꯅꯥꯒꯥ ꯇꯥꯕ ꯂꯝꯈꯩ ꯃꯅꯨꯡꯗ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯗ ꯆꯠꯊꯔꯤꯕꯅꯤ꯫ UNCꯅ ꯀꯧꯔꯤꯕ 24ꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯅ ꯋꯥꯔꯀꯤꯡ ꯀꯃꯤꯇꯤ, JTC ꯑꯃꯁꯨꯡ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯀꯇꯤꯃꯥꯏ ꯔꯨꯡꯋꯥꯡꯇꯤ ꯃꯅꯤꯄꯨꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯥꯒꯥ 3ꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯣꯛꯇ ꯂꯩꯔꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ, ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯁꯨꯡ CRPFꯀꯤ ꯄꯔꯁꯣꯅꯦꯜ 100 ꯍꯦꯟꯕꯅ ꯂꯂꯣꯟ-ꯏꯇꯤꯛꯀꯤ ꯑꯦꯔꯤꯌꯥꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯂꯛꯈꯤꯕ ꯅꯥꯒꯥ 3 ꯖꯦꯅꯤꯝꯁꯀꯤ ꯃꯣꯛꯇ ꯂꯩꯔꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯕꯒꯤ ꯋꯥꯐꯝ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯇ꯭ꯔꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈ꯭ꯔꯕ ꯇꯨꯡꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯖꯦꯅꯤꯝꯁꯀꯤ ꯃꯣꯛꯇ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯔꯨꯝ ꯊꯣꯝꯖꯤꯜꯂꯛꯈꯤ꯫ ꯊꯣꯝꯖꯤꯜꯂꯛꯈꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗ ꯃꯩꯇꯩ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯈꯤ꯫ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯃꯐꯝꯗꯨꯗ ꯑꯀꯟꯕ ꯈꯣꯜꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯃꯇꯝ ꯆꯥꯅ ꯃꯣꯛ ꯑꯗꯨꯗ ꯄꯨꯔꯛꯄ ꯉꯝꯈꯤꯗꯦ꯫ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯗꯨ ꯇꯟꯈꯥꯏꯅꯅꯕ ꯄꯨꯂꯤꯁꯀꯤ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜꯁꯤꯡ ꯀꯥꯞꯈꯤ꯫ ꯄꯨꯂꯤꯁꯀꯤ ꯑꯦꯛꯁꯟ ꯑꯗꯨꯗ ꯄꯦꯟꯗ꯭ꯔꯕ ꯃꯤꯌꯥꯝꯅ ꯄꯨꯂꯤꯁꯇ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯡ ꯊꯥꯖꯤꯟꯕ, ꯈꯣꯜꯂꯥꯎ ꯂꯥꯎꯁꯤꯟꯕꯅꯆꯤꯡꯕ ꯆꯠꯊꯈꯤ꯫ ꯄꯨꯂꯤꯁꯀꯤ ꯑꯦꯛꯁꯟ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯣꯛꯈꯤ, ꯑꯗꯨꯕꯨ ꯏꯔꯥꯡ ꯑꯗꯨ ꯄꯨꯂꯤꯁꯅ ꯅꯤꯡꯊꯤꯅ ꯂꯥꯛꯁꯤꯟꯕ ꯉꯝꯈꯤ꯫ ꯃꯤꯌꯥꯝ ꯃꯊꯪ ꯍꯟꯅꯈ꯭ꯔꯕ ꯇꯨꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯖꯦꯅꯤꯝꯁꯀꯤ ꯃꯣꯛ ꯌꯧꯔꯛꯈꯤ꯫ ꯖꯦꯂꯤꯌꯥꯡꯔꯣꯡ ꯌꯨꯅꯥꯏꯇꯦꯗ ꯀꯝꯃꯤꯇꯤ, ꯃꯅꯤꯄꯨꯔ ꯚꯦꯂꯤ ꯌꯥꯎꯅ ꯖꯦꯂꯤꯌꯥꯡꯔꯣꯡ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯖꯦꯂꯤꯌꯥꯡꯔꯣꯡ ꯅꯥꯒꯥ 3 ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯍꯥꯠꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫